All Manipur BDF Welfare Association Central Committee na gun down tawduna lakpagi sharuk ama oina kangsup singkhong da leriba BDF singnasu kutlai thadokpagi khongjang sangsinkhre khongjang aduda saruk yaramba BDF personnel amana phongdorapada aikhoina ngasi kutlai thadokuna khongjang sangsliba asi maruaina lengangna BDF singi salary hengatpada yakhi adubu ngasi fawbada thabak to onthortabadagi kutlai thadokpagi khongjang asi changsinbani amadi taliba demand asi athubada Pitopida Batarabadi Makatana Kongzang Sangsinki Gani Haba Wafam Tamlaki. Koi go mega koiga, Saika, Kano, Tonara, Inarapodegi, Asipoda, Mona Tosabidogi, Koi Pelata, Start at Asitorapani. Among the target of BDK person in the time you demand Tolo, Engapa, and the day Saviski, Kano Yimbiva. Koi BDK Welfare Association Central Committee, the Makada, Koi Conception Kongi na. Koizu gun down pen down ji sarukya jari hai na red zone da leriba koina koi siju strike to sarukya jari hai na